Manipuri Ahanba feature film Matamgi Manipur ki Director Debkumar Bose ke ngasi Shradha numit ka mari leinana art and culture commissioner M Joy yaona lamdam asigi film personality singna mahak ki Maphamda heikat leikat tamduna Ikai Khumnaba Utkhre Debkumar Bose ke Maphamda heikat leikat tamduna Ikai Khumnaba Utkhre bagi thauram ado ngasi nungthal Manipuri State Film Development Society MSFDS ki campus ta leidiba Laiwai Kraba film ki lamda thabak tawramba singe ningsing khubam da pangthokibani Thauram aduda art and culture ki commissioner M Joy Manipur film ki saknai raba filmmaker Aribam Shyam Sharma MSFDS ke secretary Sanju Basaspati Mayum filmmaker Oken Amakcham film forum Manipur ki chairman Laimayum Surjakanta saknai raba film actor Kangabam Tomba saknai rabi actor Yakhom Roma Khetrimayum Rasina Chingbana leikidrabagi Maphamda leikat tuna Ikai Khumnaba Utkhre Thauram adugi matungda society asigi preview theater da Matamgi Manipur kaptuna miyam utkhre Thauram aduga mari leinana lamdam asigi saknai raba filmmaker Aribam Shyam Sharma Matamgi Manipur film nambagi wadi sing miyam da tambaga loinana film asigi director Debkumar Bose po singthakhe mahakna Debkumar Bose ke matangda palladuna hai Manipur film ki khongchatta Debkumar Bose na lauramba thodang ase aikoina kaufam thukte aikoina mangonda laman ama tolabane lamdam asigi ningthiraba chatnabi sing ase manghantanaba ngasigi mirol na honasi haina mangna makha takhe Manipuri hari phajagare ba wai se mati di phajabai se aesthetic quality phajabadi wo phajabaku phajabada channan ba jati mo na phajaba pamjaba mo hongla bini haibla mani e hongla bini ma hongla bini lai le kal kal al adi phajana kat khaya phajabai mo wai se yam important no ba al amo oi le mi ti na ko ni channel le se aduna masigi machine ba akoina Kalima yara di ngakna yara di ngakna aku relationship ta pajab makoje kalima sing makoje doktor ko thabu chi ona pajaram o kamu do cha ba na pajali ba pajabai ba wai si beauty ba wai si kan do mi ti ni si ta ngi cha na ka ne ko si adu paju pajali si masigi ashi mo function si la ashi ma ya ten ko ta aku maluina aku thalana lakjaba masih yau pemjaba ling mana tu juga coba pemba mandai jikawa Debkumar Bose di atma shanti wina ini tak na di shudi kaya reproduction Thauram aduga mari leinana art and culture commissioner M Joy na hai Manipur ki Ahanba film Matamgi Manipur ki director Debkumar Bose ke ngasi Shradha numit asida film ki lamdan leiriba singna mahak ki Maphamda heikat leikat tamduna Ikai Khumnaba Utkhre mahak ki Maphamda tawbimal khangba utpa ase yamna mathau tai haina mahana makha takhe Ikai Manipur ki Ahanba film Matamgi Manipur adu puthok piramba director boy piramba Debkumar Bose ki magi leigidabagi ngasi Shradha din thokpani Manipuri film ki damakta mana honaramba adubu aikoina sakhangba adubu aikoina Ikai Khumnaba Utkhre ngasi mahaki leigidabagi Shradha numit taba sida akoi film ga mari lenaba artist sing edi film fraternity ki kangbu mayam punamak sing asi lakpiraga Shraddhanjali katsabu oina masta hai manama lei manama katna sagi Manipur State Film Development Society ki masigi nakanda leiriba kaino sida koi sinjabani pioneer oina karamba khara leba ki damakta samaj ki damakta aduga professional oiba film khangde theater khangde karamba khara da kathomo mayam se koi culture da leiriba koi kudingwangna mangonda Ikai Khumnaba thoi tawbiman khangba utpham thoi haina koina ngasigi asigumba tharom masaji sinjabani